Ngarang Ministry of Agriculture na leibak sinba thuna hodokhiba Bixit Krisi Senclave Abhiyan gi matang da Hayeng Union Minister of Agriculture and Farmers Welfare Sibaraj Singh Chauhan ga Kuki ZO MLA Singh Yaona Bjp Manipuri MLA Singa virtual gi khuthang da Meepham ama Pangthoklagani Hayeng gi Meepham asida BJP gi MLA Singna Manipur da tangdu leitaba puraknaba wapham pukhatlaba yai haina TOMTV na fangba thajaba yaba pau amana hairi pau asina hai ngarang hodokhiba Bixit Krisi Senclave Abhiyan ase June की तांग तरागनिथोई फाउबा नुमित तराग मंगानी चुमदा पांगथोकदबा फ्लैगशिप प्रोग्राम अमने प्रोग्राम असिगे मनुंग चना इंडिया पुंबगी ओइना लौमी क्रोर अमगा मखाइदगे तादना पार्टिसिपेट तौहनपगा लोइना साइंटिस्ट अमदे फील्ड एक्सपर्ट सिंगना लौमी सिंगे युम युमदा चतुना एग्रीकल्चर मॉडर्नाइजेशन की मतंगदा लौसिंग पीगदबा प्रोग्राम अमने प्रोग्राम असे मपुंग फाना पांगथोकनबा होनबदा एमएलए सिंगना लौगदबा थौदांग सिंगी मतंगदा हयेंग यूनियन मिनिस्टर Sibaraj Singh Chauhan na mayai jangba lauraga virtual meeting asi pangthokadabane virtual meeting asida Kuki ZO Furup ke BJP MLA Singh su saruk yagani Kuki ZO Furup ke saruk yagadaba BJP MLA Singh adude Tipaimuk AC gi MLA Ngursanglur Sanate Churachandpur AC gi MLA LM Khokte Henglep AC gi MLA Lejamang Haukep Saikot AC gi MLA Paulilan Haukep Kangpokpi AC gi MLA Nimcha Kimjen Thalon AC gi MLA Bungjagin Balte amade Tengnopal AC gi MLA Letpau Haukepne haire Nakal Amaromda Hayeng virtual meeting asida hauzik oiriba political gi charangnaba asi loishinduna miyam gi lengak ama lingnaba gi matangda su khanaraba yai haire hiram asigi matangda TOMTV ka BJP gi machin chatpa amaga wari sanabada mahakna hai Hayeng gi meeting ase Manipur gi hauzik oiriba political gi charangnaba asi loishinaba gi maru oiba tangkak ama oiraba yai Meepham asida miyam gi lengak ama lingnaba gi matangda BJP MLA singi aning apamba su hainaba gi khudong chaba fangba yai haire Nakal Amaromda Manipur da miyam gi lengak ama lingnaba center na thaurang thaushil pakatpa haude center gi luchingba singna athuba matamda miyam gi lengak ama lingnaba honarakliba ase Manipur da president rule thamnakliba ase August ki tang 19 da ahanbagi tha taruk mapung fagadaba oi tha taruk asidagi makha sangthana president rule thamgi hairabade parliament ki house animakta simple majority gi mathau tai Masigi matakta lakliba October natraga November thada pangthokadoriba Bihar gi mikhal mamangda Manipur da miyam gi lengak ama lingba center gi luchingba singna pami maramde Bihar gi mikhal campaign da Manipur gi BJP MLA masing suna leiraga karigidamak miyam gi lengak ama lingba ngamdrigano haina India blog campaign tawba ngamdanabani haina BJP gi machinthpa asina TOMTV da makha tana phongrakhe